Masak khangdabasingna homeopathic doctor M Dhanabir DM College campus ta leiba yumgi Tongal the hand grenade ama thamjilambadagi police na asoi ngam yaudana lokhat khre hairi police dagi phangpa paw man hai grenade adu ngarang numidang pung 8 makhairom tabada thengnarakibani bomb adu kanana thamjilambano haiba hauzik phawi oina khangba ngamdrei Imphal police station ne hiramasigi matang da case ama lokhatuna makhatana thizin humjin bagi thabak sa thakrai thaudok asigi matang da M Dhanabir na hai mi kungna taba mafam da bomb thamjinduna ki han khanghan ba thokan ba ase laibak thibani bomb asna pokhairam ba thoklabadi maralais da ba kari su khangja ba kaya amasu aso apanang langbani masigumba thabak asi matung da amuk hana tawbiganu mamang thakta kumjali singani kuni thoi ge November kuni thoi da su asiga manaba threat ama lakrai lalhaulup amana hat kani amasung hospital thuwagani habige threat lakhibalai maramaduna Manipur police ki DGP da wakat ama lan khatki basu laikhrabani haina su makna makhatana phongdorakle imung da chumana yum kungna taba jaga da sikumba pochi tawhanning de hai pasi tangna ya pin tok janing andi pokhara bakan choka du si ai innocent khangja da mayam am ne ba sikumba yum kungna taba jaga da chumai bom thamjin bi gi hina bi sim ti thadok bi hai duna sigi mari lainari ba ai gi sikumba tawri boi singda haijaning adu sikumba threat tawraga mi gi lam mungani mi gi tek changa sakte tawgani ai ba sim ti thadok bi hai ba sim jo ai haijaning si tawhanning de jumlak ta bong lansing ba ekta pokhaira made kana sokane sikumbam ji khwai da ge thamoi choi adu continuation ngasi ga nirak sure uji maka kari tawrak ka du na khangde